Good morning. Ngasigi thangju numit ko thangju numit ki card ki message yengminarase thangju numit ahambada number ko thangju gi number se अखोगी 93 लेरेको अदुगा कलदना ब्लैक का पर्पल का गुंबा कई गुंबा दुमाइना सेना भी यागने को अदो अखोगी ऑफलाइन कंसल्टेशन को टैरो कार्ड से युमदा येंगबा लाकपिनिंगबा ngai pung tara gi matung gumba dumaina gumba lakpiyo ko hadi nganta lakpado hadi khitang pharak ta ba yawe ko aduna yaraga di pung tara gi matung gumba da kai gumba dumaina lakpiyo aduga store gi number da hana hapetang so pau phawi ro ko store gi number ai makha da hapcharam ge ko keno da ai gi ngasi gi sum videos ki makha sida adu da hapet pau phawi raga hadi lakado matam da hapetang haibirapko hadi offline consultation yumda laaga ishana card lothoga yengjabagi damakta ko tarot card ishagi oina hadi in person unaraga dumaina yengbai damakta ko ado tarot card se kai kai yengba yagadage hai kansida khoina yengya base khoi gi career gi consultations to bai ko hadi career consultations adagi relationship adagi hadi money related kaino hadi reading gumba kai gumba dumaina ko health ki kari gi loina ma yengba ya ko dumaina hadi tarot da yengba ya base ko khoina aduna adu oigar ko adu ngasi thangja oibanina thangja gi number hasne ko thangja gi number se 93 lere aduga color na black ka purple ga lere ko dumai taroga aduga akoina chak thongba da hape abje thoiding amuba gumba kai gumba dumaina khatang hapiyo ko adu sida card ahum gotang thokjarage ko nunti gi thok ko dumaina card ahum sidagi ama khanbira se ko card number 1 consider card number 2 consider natraga card number 3 consider ama khanbira se ko adugi matungda ko hadi ai timing afaba sa petang hajarake ngasigi ona timing afaba se kai lege habado ko card number 1 se lere card number 2 se lere card number 3 se lere ko card number 1 khan banga yenga se first card khan banga yona ngasigi ona kari message lake habado ko first card khan banga yona se sauba yade ko sauba yade temper se yaringai control gumba tawba hai tare pot sing se amagi shu yana ba balance toroga chatlo hai bagi domai toroga mala eko hai da sauba gumba kai gumba hai tare ko suguma mayam se pushan birakano ko ngasi gi numit se ani khan mago ani khan banga gi oina hai raga di ko pot se katang lepaga lei ko ngasi jaga lepa lei ba hai ba ya tre lakataba oiraga su struck toroga lei bani khangde amani khangde amai toroga lei ko number 2 khan banga gi oina hai raga di ko number 3 gi su lei no ko खल्लगा लेरिबा पोतो तो खंजाना रगा हादि खंदंग खल्लगा ले थबा ओइना पांगथोकपदो हादि खोंग खोंग थांजनबा खोचनबा अमाइन तरो को सिसना खोई कार्ड की मैसेज लेरे को टाइमिंग सिना युकी पुंग तरुक का मिनिट तरे तगिना तरे का मिनिट फुमा पन फाउंग लेरे को अदगी मु 33 का मिनिट 32 दगिना पुंग 3 का मिनिट कुन फाउंग लेरे अदगी अमु पुंग तरुक का मिनिट अनि दगिना तरे का मिनिट कुन फाउंग लेरे को अदगी नुंगदांगिना निपान का मिनिट कुन 9 दगिना पुंग 12 का मिनिट कुन 13 फाउंग लेरे को अदुगा नुंगालम दागिना 9 का मिनिट तरे तगिना 3 का मिनिट कुन 3 फाउंग लेरे को सिसना खोई ngasi oina afaba timing ko adu amana thang jase cleansing gumba kai gumba yaringai tobiyo ko cleansing tobiyo mingonda mi gi mateng gumba to ko adu duna haidi akhoi da yam kana bo organic ko haidi leitaba lairaba gumba kai aina kitang khara leijadaba gumba kai gumba leito haidi moi gi help toba ngasai gi paisa nu sa khatang gi help sunate ko akhoi na haidi wari sabiba khotpiba adumba su mateng makhalam yaringai mi gi mateng to haibane basi lai se ko aduna mi gi mateng gumba tobiyo angam ba ko isha gi oina adu silere ngasi gi oina thangju numit ki tarot card reading ma'am. Thank you.